Imphal Dimapur lambida pulisna ngak selaga ngasidagi miyam chatpa hawankre agi tujungba yaudana Kuki sing airport laknaba houre miyamna panaramba thajaba thamludabadu thabak oina president government na ontoktuna maitai sing senapati phawba chalhanba duga Kuki singna Imphal airport phawba lakuna flight tonglaga chatpa haibadi chathoka singi thabak ngasidagi haukre ahanbagi thawrang asida Manipur police ki IG amana lusingba police amasung central posting punsinnaraga mangjawnana makoida chananabagi pau pirakpa kangbo adubu puraga chalhanbani thawrang asi ngasidagi haubani ayetpa apanba amata yawkana haujikti Kuki sing Imphal airport phawba chatpada Manipur police na ngak selaga asoi angam thokhandana yauhanba ngamlei mataw asumna maitai amasung maitai atai furup singna Imphal Dimapur lambi asida chatpada ningjing mangjingnaba leiragasu police ta hana pau piraga ningthina ngak sengi thabak lokhalaga chatlhale haujik phawbagi oina thingba amata pirakpagi pau leite khongsat adubu asoi angam thokanaba yengsilliba police officer amana hai hanadagi haunasu kanagumbana lambi asida chatke hairagadi police na makoibu pick up tawraga safagadaba mafam phawba thinbagi thabak tawraga laki ngasigisina ahan bani haina loba yade mahana makhatana hai kanagumbana makoi gari da chachage hairagasu law and order gi fibam kopna yengsillaga soingam loidaba fibam amal leiragadi scott marakta adum chalhannaba tharang legani housing makki oinadi kanagumba amana maningtamna security forcing yaudana lambi asida hektamak chalhanba haibadumadi oithokpa yakiroi madu yahananaba lenga ke makaidagi yamna kana honari athuba matamda yaraklagani haibagi thajaba lai chathok chasingi I pausing asi yamna sensitive oiba issue oibana pausi singa yari makai phongdanaba hanabigadabani publicity natragana educative news tagi miyam asoi angam yawhandana chathok-chasin tawba yahanbaduna hena maru oi tawbadadi haujimaki oiradi pung kayada Imphaldagi senapatida chatkadage amasung senapatidagi pung kayada Imphaldda lakadage haibasu haidok haiba yadri masigisu mathakta nombada kyarak chatkadage haibasu phongdoktri tawbadadi makhoigi chathok-chasingi thabaksing asida security force ki chechin thawrang lokhotpagi tangai fadaba haibadudi leibana manak nakpa police station singdagi I pau hara lobiyo madugi tungda makhoibu sapagadaba phibam ama ohenanaba police na honaraga chalhangani Ceasefire UG Singna police ta demand tawre Trachampuda mathau tawriba police personnel singdage tongan ba lona yadaba organization kharna sel gi demand tawrakle haibagi report phangle haina district asigi superintendent of police Pukhar Pande IPS na thokiba cherol ama phongdurakli cherol asina hai lona yadaba lup singna sel gi demand tawrakpada district asida mathau tawriba police personnel singna sel piroidabani kanagumbana hiram asigi matangda khudong sadaba mayoknarabadi Superintendent of Police ki office ta pau pirakadabani lona yadaba lup singna tawrakpa sel gi demand amata piba yaroi hiram asigi matangda mathau taba action lawkhatlagani haina su SP na makhatari Angang da chairak piruba oza commission da lakna khangankre Kansipurda leiba Catholic School gi oza amana chahi nauriba angang amada corporate punishment pikivage matangda Manipur Commission for Protection of Child Rights na suomotu case ama lokhatkre Commission asigi member secretary Robert Singh Khatrimayum IAS na hiram asida generariba Catholic School gi oza adu October 8 gi nungthin pung amada commission asida lakuna masagi oiba warol pirana bakhangalakre Commission for Protection of Child Rights Act 2005 के section 1314 gi makhada commission na su motu case lokhat pagalana thawdok asida chenariba oza adu commission da masa lakna statement pirana bakhangan kibani karigumba miyo aduna hariba numit asida laktaba thoklabadi commission da piba civil court ke matik mayai sijinaraga warrant issue tawgani hairi school singda mahitamliba sahi nauriba angang singda oza singna makalamatagi corporate punishment piba yade haiba wafamsu commission asina phongdorakle ang maina lusingba NSCN kena Myanmar ga ceasefire tawnaba tharang tawre Major General Richard ang maina lusingba NSCN kena Myanmar government ga ceasefire tawnaba tharang lokhatli tharang asigi manung chana Myanmar gi naga taba mafam pumnamakta ingtapa phibul lehenbaga loinana semgat sagatpagi tharang kya lokhatnabagi pandamda ceasefire agreement ki khongthang asi lokhatlakpani hairi Naga Civil Society Organization amadi border area da khundariba Naga miyamna appeal tawrakibagi matungina India gi Naga taba mafam pumnamaktasu ingtapa phibam lehenanaba NSCN ke na phirep laure haire
Major General Richard Angmaina lusingba NSCN Kena India government su Ceasefire agreement kuyek pinaduna naga taba mafam kudingmakta ingtapa phibam lehanbagi apamba phongdoke thorang asigi ahanba khongtang oina lup asina Myanmar government ka ceasefire agreement kuyek pinakibani kairangda yum ama mai chakre fire service na matam chana kalhore ngarang numidang wairam pung 3:30 rom tarakpa duwaida Imphal East district ke kairang mamang laikai da leiba nangmairakpam ibomsa sahi 35 gi maton ama wangba yum ama mai chakre thodok adu electric short circuit te gi haurakibani hairi mai chakpagi pau hekta baga Manipur fair service ke water tender ani thajinduna yamna chauna mai hau lang pok thokadabadagi matam chana kalhore hairi mai chakki baduna yum aduge firol khara amadi una saba almira khara sakibanatana thoidok na sauna amang ata thokidrei BJP gi MLA Singh Union Home Minister da aroiba wa haigadori Biren gi team Delhi da chakre hayeng speaker gi kangbu chekadori matam sangna Manipur da miyam gi kholau lehandana thambadagi khoirang khoisau naraba BJP gi MLA Singh Union Home Minister unaduna aroiba wafom khangdok nanaba mathang Delhi da thomjinba haukre ngasi ex Chief Minister and Biren Lusingba team Delhi gi dama Imphal thadokre aduga hayengna Manipur Legislative Assembly gi speaker TA Setrabatana Lusingba MLA Singh Delhi gi dama Imphal thadokadore pawasina makatana hai ngasi numit jungba matung da ex Chief Minister and Biren MLA Dr. Sapam Ranjan Haikam Dingo amasung Salam Lazena Singhba Delhi gi dama pulna Imphal thadokibani hayeng Manipur Legislative Assembly gi speaker TA Setrabata MLA Paunam Rosen amadi atay MLA kaya amasu Delhi da chakadore Kurai Assembly constituency ge MLA L Susin Rodi hanadagi hauna Guwahati lerakpani mark sungasi numidang Delhi da yoksilba yai haina pau asina haire kari maram gidamakta MLA Singh mathang Delhi da paisinari bano haibagi matang da hangba pauna hai Manipur da pressure rule lerakli basi matam sangjilakle mathangi general election gi matam su yamna tension lakle asigumba matam asida BJP gi government ama semaudraga de party gi oina su MLA Singh gi oina su makhlgi matamda yamna fibam chadaba thokani maramaduna makhoi mayam punsinaraga party gi lusingba sing unaduna anouba lengak ama semnabagi punna wafam pukhatminanaba BJP gi MLA Singh puna khongsan bahawani party asigi MLA saruk ahungi manungda anedi soidana Delhi nongmanini sigi manungda yausilarakani haire lengak ama semgi matangda central government amade BJP gi national leadership na MLA Singh da mangjongna signal ama fawa pirakpa leitre chumna sum party manungi oibanina lengak ama semanduna state asida tangdu leitaba fibam lehanabagi thotang adu MLA Singh da sinabinanaba taksin si haina warep nakiba ama leki khongsat asida ayamba MLA Singh yawgani hana pulu yadana leiramba Singh hauzik di ayambana punsille adubu leader gi batang di hana gi se minister asina amuk nauna oigani hairagadi sogatloi haiba MLA kharagi chauraba condition ama lei haina pawgi sos asina makatarakle adubu makoi anouba lengak amaki damakta punsille hairi Tha asigi kuntarukta-gi India amasung China lebak anigi marakta direct flight amuk hana leiragani India amasung China na yanaba puraktuna tha asigi kuntarukta-gi mamangda leiramba aduga chahi 5 hena chanarudraba direct flight adu amuk makha taragani ningsingba yabadi Galwal da thokkiba India amasung China gi lanmisingi khutthongnaba aduna maram oiraga lebak anigi marakta mari phanarudrabani madugi maramna direct flight sing adu cancel tawkuna chahi 5 chathok chachin gi lamda apan bakaya lerakhe adubu hauzik oirakliba malem gi phibam asida China amasung India gi mari hena fagalaktuna yanaba kaya purakhibaga loinana direct flight ki khudong saba asi amuk haugadawribani India gi maruiba flight service ama oiriba Indigo na ngarang lakthokibagi matungina October 13 tagi Kolkata dagi Guangzhou yauna direct flight service hauragani hairi flight singa se numit khuding gi marakta khamdana Guangzhou yogadabani hairi makha tana Indigo na athubada Delhi Guangzhou route asisu haudoglagani hairi flight singa si leirakpadagi cross border trade amadi tourism da hena review lakpagi phibam ama oigadore Indigo na lakthokiba ase India gi Ministry of External Affairs ke maikaidagi lebak ani gi marakta civil aviation gi marakta yanaba purakle haiba confirmation pirakpadagi oirakpani flying resume tawbagi wafam adu ahanba oina China gi foreign minister Wang Zi na makhat
ꯃꯃꯥꯡ ꯊꯥꯗ ꯗꯦꯜꯂꯤꯗ ꯂꯥꯛꯂꯝꯕ ꯑꯗꯨꯗ ꯂꯥꯎꯊꯣꯛꯂꯝꯕꯅꯤ ꯃꯁꯤꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯕꯥꯏꯂꯦꯇꯔꯦꯜ ꯑꯦꯛꯁꯆꯦꯟꯖꯇ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯔꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯅꯨꯄꯤꯒ ꯈꯟꯅꯈꯤꯕ ꯃꯇꯨꯡ ꯅꯨꯄꯤꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯅꯨꯄꯥ ꯑꯗꯨ ꯍꯥꯏꯋꯦꯗ ꯇꯥꯟꯅꯔꯒ ꯐꯨꯔꯒ ꯍꯥꯠꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯃꯔꯩ ꯑꯃ ꯌꯦꯟꯅꯈꯤꯕꯒꯤ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯍꯥꯏꯋꯦ ꯑꯃꯗ ꯇꯥꯟꯅꯔꯒ ꯐꯨꯔꯒ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯣꯅꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯒ ꯂꯥꯏꯀꯠꯅꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯁꯤꯈ꯭ꯔꯦ ꯌꯨꯝꯁꯀꯩꯁꯒꯤ ꯑꯌꯨꯛꯇ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯍꯥꯄꯨꯔꯗ ꯂꯩꯕ ꯃꯇꯩ ꯃꯅꯥꯎ ꯁꯣꯅꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯈꯟꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯤ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯄꯥꯎ ꯈꯪꯍꯟꯈꯤ ꯑꯃꯁꯨꯡ ꯕꯨꯂꯟꯗꯁꯍꯔꯗꯒꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯗꯨ ꯀꯧꯈꯤ ꯅꯨꯄꯤꯒꯤ ꯏꯃꯨꯡꯅ ꯁꯣꯅꯨꯕꯨ ꯐꯨꯈꯤ ꯑꯃꯁꯨꯡ ꯅꯥꯟꯊꯣꯛꯅꯕ ꯃꯍꯥꯛꯅ ꯍꯣꯠꯅꯕꯗ ꯃꯈꯣꯏꯅ ꯃꯥꯕꯨ ꯍꯥꯏꯋꯦꯗ ꯇꯥꯟꯅꯈꯤ ꯈꯥꯝꯗꯣꯛꯅꯕ ꯑꯃꯁꯨꯡ ꯁꯣꯅꯨꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯏꯃꯨꯡ ꯑꯗꯨꯅ ꯇꯝꯊꯤꯅ ꯇꯧꯈꯤ ꯑꯃꯁꯨꯡ ꯀꯣꯟꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤ ꯃꯇꯩ ꯃꯅꯥꯎꯁꯤꯡ ꯌꯥꯅꯗꯕ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ ꯌꯦꯠꯅꯔꯤꯕ ꯃꯔꯩ ꯑꯗꯨꯒꯤ ꯃꯔꯝ ꯑꯩꯍꯥꯛ ꯈꯪꯗꯦ ꯍꯥꯏꯅ ꯁꯣꯅꯨꯒꯤ ꯃꯃꯥ ꯁꯨꯀꯋꯤꯂꯤꯅ ꯍꯥꯏꯈꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛ ꯐꯪꯍꯟꯈꯤ ꯃꯍꯥꯛꯀꯤꯗꯃꯛ ꯃꯍꯥꯛꯅ ꯂꯝ ꯕꯤꯁꯥ ꯑꯃ ꯌꯣꯟꯈꯤ ꯅꯨꯄꯤꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯛꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯍꯥꯠꯈꯤ ꯍꯥꯏꯅ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯈꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯋꯥꯀꯠꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯀꯦꯁ ꯑꯃ ꯅꯨꯄꯤ ꯑꯗꯨ ꯌꯥꯎꯅ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ 8ꯀꯤ ꯃꯊꯛꯇ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯅꯕ ꯊꯤꯔꯤ ꯑꯍꯥꯟꯕꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯃꯇꯨꯡ ꯏꯟꯅ ꯁꯣꯅꯨꯅ ꯍꯨ ꯆꯦꯟꯕ ꯄꯣꯠꯁꯛ ꯑꯃ ꯊꯛꯈꯤ ꯑꯃꯁꯨꯡ ꯂꯥꯌꯦꯡ ꯆꯠꯊꯔꯤꯉꯩꯗ ꯁꯤꯈꯤ ꯍꯥꯏꯅ ꯁ꯭ꯇꯦꯁꯟ ꯍꯥꯎꯁ ꯑꯣꯐꯤꯁꯔ ꯄꯤꯜꯈ꯭ꯋꯥ ꯑꯅꯤꯇꯥꯅ ꯆꯧꯍꯟꯅ ꯍꯥꯏꯈꯤ